ꯇꯧꯕꯖꯥꯠꯅꯣ ꯌꯦꯡꯉꯨꯒꯤꯁꯤ ꯁꯤꯗ ꯔꯤꯄꯣꯔꯠꯇꯣ ꯑꯩꯒꯤ ꯊꯪꯅꯕ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯁꯦ ꯃꯥꯅ ꯄꯨꯈꯠꯄꯤꯔꯛꯑꯝꯃꯦ ꯀꯩꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯑꯝꯇ ꯑꯝꯇ ꯌꯦꯡꯉꯁꯦ ꯑꯩꯁꯨ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯀꯩꯝ ꯑꯣꯔꯗꯔ ꯇꯧꯕꯤꯗꯕꯅꯦꯕ ꯀꯔꯤ ꯑꯣꯏꯖꯥꯠꯅꯣ ꯑꯩꯗꯤ ꯃꯣꯏꯅ ꯍꯣꯞꯁꯀꯣꯠꯇꯒꯤ ꯂꯥꯛꯑꯦꯅ ꯍꯥꯏꯔꯒ ꯁꯤꯗꯤ ꯑꯃꯥꯖꯣꯟꯗꯒꯤꯅꯦ ꯑꯃꯥꯖꯣꯟꯗꯒꯤ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯄꯣꯠꯅꯤ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯗꯤꯋꯥꯂꯤꯁꯨ ꯍꯧꯒꯗꯧꯕ ꯈꯤꯇꯪ ꯉꯥꯏꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯌꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯔꯥꯡ ꯂꯩꯕ ꯃꯌꯥꯝꯁꯦ ꯈꯔ ꯀꯟꯊꯁꯦ ꯇꯧꯅꯦ ꯑꯗꯣ ꯃꯄꯥꯟꯂꯣꯝꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯂꯣꯝꯒꯤꯁꯤꯗꯤ ꯕꯦꯔꯥꯅꯦꯗꯤ ꯂꯥꯝꯕꯗ ꯋꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯝꯕꯗ ꯋꯥꯕꯅꯤꯅ ꯑꯩꯒꯤ ꯒꯥꯔꯤ ꯆꯥꯝꯕꯒꯤ ꯄꯝꯁꯦ ꯁꯤ ꯇꯧꯔꯒ ꯀꯥꯞꯇꯣꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯂꯩꯕ ꯐꯤ ꯃꯌꯥꯝꯁꯦ ꯂꯧꯁꯤꯜꯂꯒ ꯑꯝꯇ ꯀꯥꯞꯊꯠꯀꯦ ꯑꯁꯤ ꯃꯄꯥꯟꯁꯦ ꯈꯨꯃꯣꯠ ꯑꯃ ꯇꯧꯔꯦꯕ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯑꯃꯨꯛꯀꯣ ꯃꯊꯛꯀꯁꯦ ꯑꯁ ꯃꯤꯔꯥꯡꯅ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯣꯔꯣꯛ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯄꯪꯃꯣꯠꯇ ꯃꯣꯠꯁꯜꯂꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤ ꯑꯝꯇ ꯃꯌꯥꯝ ꯁ꯭ꯋꯥꯏꯁꯦ ꯁꯣꯝ ꯅꯥꯀꯟꯒꯤꯒꯁꯦ ꯁꯤ ꯈꯨꯠꯅ ꯂꯥꯝꯕ ꯀꯩꯅꯣ ꯇꯧꯕꯗ ꯂꯥꯝꯕ ꯑꯝꯇ ꯐꯪꯗꯦꯕ ꯁꯤ ꯀꯥꯞꯊꯠꯀꯦ ꯁꯤ ꯀꯥꯞꯊꯠꯂꯒ ꯑꯝꯇ ꯐꯖꯅ ꯁꯦꯡꯗꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯌꯥꯝ ꯃꯣꯠꯂꯦ ꯃꯊꯛꯀꯤ ꯁꯦꯡꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯈꯥꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯥꯅ ꯑꯃꯨꯛ ꯃꯈꯥꯁꯦ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯁꯦꯡꯗꯣꯛꯑꯦ ꯁ꯭ꯋꯥꯏꯁꯦ ꯗꯤꯋꯥꯂꯤ ꯌꯧꯔꯕꯅꯤꯅ ꯌꯨꯝꯁꯦ ꯈꯔ ꯃꯤꯔꯥꯡ ꯅꯨꯡꯗꯥꯡꯗꯣ ꯀꯟꯊꯗꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯁꯦꯡꯗꯣꯛꯄꯅꯦ ꯉꯁꯤꯁꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯋꯦꯗꯔꯁꯤꯁꯨ ꯐꯖꯔꯤ ꯇꯧꯔꯤꯁꯦ ꯏꯪ ꯂꯥꯎ ꯁꯤꯗ ꯐꯤ ꯅꯨꯡ ꯑꯝꯇ ꯐꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯒꯗꯧꯕꯀꯣ ꯐꯤ ꯐꯧꯐꯝ ꯂꯩꯇꯕꯁꯤꯗꯅꯦ ꯆꯥꯍꯧꯕ꯭ꯔꯣ ꯍꯥꯎꯋꯦ ꯒꯨꯗ ꯍꯥꯎꯋꯦ ꯆꯥꯎ ꯆꯥꯔꯣꯀꯣ ꯆꯥꯎ ꯑꯩꯈꯣꯏ ꯀꯥꯔꯣꯅ ꯁꯣꯝꯗ ꯃꯦꯒꯤ ꯆꯥꯗꯣꯏ ꯇꯧꯕꯁꯤꯗ ꯑꯃꯁꯤꯅ ꯋꯥꯎ ꯇꯧ ꯂꯩꯔꯦ ꯃꯥꯏ ꯈꯨꯌꯦꯡꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯌꯦꯁ ꯈꯞꯄꯤꯖꯧꯁꯦ ꯆꯥꯗ ꯈꯞꯄꯤꯖꯧꯁꯦ ꯆꯠꯊꯣꯏꯅ ꯈꯤꯇꯪ ꯍꯥꯞꯄ ꯑꯣꯟꯁꯤꯜꯂꯛꯀꯦ ꯍꯥꯎꯔꯕꯣ ꯇꯩꯁꯦ ꯁꯥꯏꯖꯦ ꯁꯤꯗꯩ ꯃꯤ ꯃꯆꯥ ꯆꯥ ꯅꯨꯡꯁꯤ ꯍꯥꯎꯕ꯭ꯔꯣ ꯆꯥꯕꯣ ꯖꯤꯕ ꯑꯃꯅꯦ ꯃꯥꯁꯨ ꯍꯥꯏꯔꯤꯕꯅꯤꯅꯦ ꯍꯥꯎꯔꯦ ꯑꯃꯨꯛꯀ ꯄꯤꯔꯛꯑꯣꯍꯦ ꯑꯣꯀꯦ ꯂꯥꯛꯑꯦ ꯅꯌꯥꯝꯕꯅ ꯅꯥꯀꯟꯗ ꯊꯛꯀꯠ ꯆꯥ ꯂꯩꯔꯦ ꯇꯧꯏꯁꯦ ꯆꯥꯒꯦ ꯉꯥꯏꯌꯨꯗ꯭ꯔꯣ ꯃꯈꯨꯠꯁꯤꯅ ꯆꯥꯗꯣꯏꯅꯦ ꯍꯥꯎꯕ꯭ꯔꯣ ꯂꯣꯏ ꯎꯝꯖꯟꯈ꯭ꯔ ꯃꯥꯜꯂꯦ ꯆꯥꯗꯤ ꯌꯥꯏ ꯂꯣꯏꯈ꯭ꯔꯕꯣ ꯀꯔꯤꯝꯁꯨ ꯌꯥꯎꯗꯅ ꯅꯪ ꯄꯤꯔꯛꯏꯗꯣ ꯍꯥꯎꯈ꯭ꯔꯦ ꯆꯥ ꯍꯥꯎꯈ꯭ꯔꯦ ꯇꯧꯈ꯭ꯔꯦ ꯆꯥꯅ ꯍꯥꯎꯕ꯭ꯔꯣ ꯆꯥꯕꯣ ꯑꯩꯈꯣꯏ ꯉꯁꯤ ꯌꯥꯝ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯁꯤꯃꯥꯁꯦ ꯂꯛꯁꯃꯤ ꯕꯣꯝꯕ ꯁꯤꯃꯥꯗꯣ ꯑꯗꯨꯏ ꯁꯤꯃꯥꯗꯣ ꯌꯦꯡꯒꯦꯅ ꯁꯤꯃꯥꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯂꯣꯏꯔꯕꯅꯦ ꯁꯤꯃꯥꯁꯦ ꯑꯅꯤꯅꯦꯕ ꯉꯔꯥꯡꯁꯨ ꯗꯥꯎꯟꯂꯣꯗ ꯇꯧꯕꯅꯦ ꯉꯔꯥꯡ ꯗꯥꯎꯟꯂꯣꯗ ꯇꯧꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯉꯔꯥꯡꯗꯣ ꯗꯥꯎꯟꯂꯣꯗ ꯇꯧꯒꯦ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯝꯃꯦꯕ ꯁꯥꯎꯟ ꯌꯥꯎꯔꯝꯗ꯭रेबꯀꯣ ꯑꯗꯨꯗꯒꯤ ꯌꯥꯗꯗꯅ ꯉꯔꯥꯡꯒꯤꯗꯣ ꯌꯥꯗ꯭ꯔꯦꯅ ꯑꯃꯨꯛ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯐꯥꯏꯜ ꯑꯃꯃꯨꯛ ꯗꯥꯎꯟꯂꯣꯗ ꯇꯧꯔꯦ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯊꯅꯝꯃꯕꯅꯦ ꯑꯗꯨꯗꯨꯒ ꯔꯤꯀꯥꯔꯗꯣꯅ ꯄꯦꯟ ꯗ꯭ꯔꯥꯏꯚꯇ ꯍꯥꯞꯇꯣꯏꯅꯦꯅ ꯇꯧꯔꯒ ꯍꯥꯞꯀꯅꯦꯅ ꯇꯧꯍꯧꯕꯅꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯌꯦꯡꯕ ꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕ ꯀꯥꯞꯆꯜꯂꯦ ꯃꯇꯥꯡꯁꯤꯗ ꯑꯗꯨꯒ ꯌꯦꯡꯉꯒꯦꯅ ꯁꯤꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯈꯤꯕ ꯐꯥꯏꯜ ꯃꯌꯥꯝꯗꯣ ꯑꯝꯇ ꯌꯥꯎꯔꯝꯗ꯭रेब ꯑꯃꯨꯛ ꯕꯦꯔꯥꯅꯦ ꯗꯥꯎ ꯌꯥꯝ ꯌꯥꯏ ꯑꯗꯣ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯗꯥꯎꯟꯂꯣꯗ ꯇꯧꯔꯤ ꯌꯦꯡꯉꯁꯦ ꯍꯧꯖꯤꯛ ꯂꯣꯏꯗꯣꯔꯦ ꯑꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯌꯥꯗ꯭ꯔꯒꯗꯤ ꯚꯨꯠ ꯂꯩꯔꯦ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣ ꯐ꯭ꯔꯤꯗ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ
코코멜론 그만은 따지고. 자, 나는 코코멜론 만들어. 코코멜론 하면 또 왜 저거지네? 롬도 저기로. 야, 이거는 짜지. 한덕기 윅세 심은이 거의 이제 걔는 또 오래봐. 하이브니 한덕기 윅 심디 거의 이제 vegetable나 야 마사라니 한덕기 상하 캐사우레 한덕기 윅 심디 vegetable나 남 마사라니 거의 한덕기 윅 심디 아도 그 이노다 vegetable 좀 나한 매암 레이션 무기 vegetable 매암 레이바. 사홈 그거디 상하 자산하고디 빠또이네바. 아도 사스 디왈리 누미도 아도 디자니 디왈리 누미도 라이가 타는 코이름 되는 거. 그리고 라이 그런 거 곧바 노래가 따로 싸네. 그래 거기 다 나지다. 잉게 그러네 마우스 이게 있나 또 시까이 마양 돈 나들어. 마양 돈 보라네. 시 오늘 사사포네 거기 시마이 그리는 거. 너무 좋아하더라. 노이도네 보러 보기. 야나가디 잉거네. 사실 내가 사랑이 붙었어요. 야니야. 너무또보네 로이버 잉게다 이 폰제 아이 뭐 못해 로이도레다 ngatangai min mangamu pharo 1 GB yore 1.1 GB ne ba yar da le hao ne Sigreta, nung Sigreta sana papa kau usia. Sana papa kau usia nung Sigreta. So, kau ini saya tu bo biscuit ni ambil. Mana cakap biscuit? Ha? 하이나라마로이 무직 하이네이세 나사이 아코이 아구비나 뚱밍아이다 마 아코이 소록 매야 오이브리나 하이웨이 오이브리나 가이면 살라가 시기 마마바한테 호로한테 공절래요 뭐이죠 떨링 마바가 오이브리나 거 세 뭐 호로 잠깐 공에다 아강도 뚱밍아이다 마이 공도 마시가 사이 샤워 팀을 해야 돼 샤워해봐 사이 눈된다 뚱거도 아두이 와리네 아두 마시 얼마나 막콘 아호보지 마 빰대봐 아코이 왕강보다 깐는 거 아무지 마ям 샤워해 하이다래봐 aduna hobo makon se ma suma pamde mai mang tam tong ngana ba yam harau ba yam nok ba mai yam pame aduga saw ngang mo se ma pamde ai tare ba dagi tan khon tan kala ma kappe beta aduni ma se kuitagi ahan stage ki bora loigre ani subagi magi bora thada ba gre se aduna ai no jik taw doi se kaino ha ba kanda bora ma hau tang ba ai sange ho si bora se ne me si hau loidro yong ne me hầu 만들어내. 마뚱마뚱가 따라가. comment down below. 시니암 hầu 만들어내. What guys say what is it? hầu bring cái mày. Sao mà sao vậy hài đó cái này chỉ cái xoài đó mà tụi yo chinh cái gì ở ngoài luôn tôi lấy mà trái chinh lên bây giờ thì mà ra đây thôi sao bây giờ gì đấy sao 난 짜매야로 얘 짜두디 사죠 사진 이거지야 난 보지기도 아두디 난 짜매야로 난 비스킷 짜 사디가 잘해지 야래매야 무직 락스미 봄 야래 무직 락스미 봄 양가라니 야래 무직 Agubi se madi makonda aho bota ba yata bina ma se muzik akoi je makonda tam na taro yeng doine ba yam nuai badi oro horror ro ke wi to was da sin ma pura horror aju khangde horror oi jo ja la kai roi khangde ba na to jam nai to ni pai kai no kuring to go to na to
Ricardo ini ring tu kembali lah banyak. Kayak gam no nang siya. Mutat kan ko? Mutat pa yate ko. Manis ito mutat tu ini apa sih? Nandito. Wow, sa siya mafazaye. Wow, mutat kan. No. Es, yaro jadi masih dah ngana tham ki ko yad re ma. Mami ne ne, bora hori se, wangi sa kan ne, chang ge ye mo siko. Mami ne bora ho bose ha ko dri siko, sa ko ba. Wow, mami ne bora ho bose di, ha do mali dai cha. No, as mami ne bora ho ye ho, mami bora se ho. Ye ho, mami bora se. Wow cha, ha ni. Mami bora se ha ni cha. Ha oi do cha. Ngasigi mathel lukoi do mayam sida leizare ngasidi dasa gusa thong mane aduga moro mele ado somdana bora ma yawre ko adisina khamena khabi sina igi sak ne igi sak sak se yam handara bane mayam hana mana drab le aput mayam yaw bosi samput mayam yaw bosi samput se hana sa puk thal la cha doi ne ba tugi ne we Ricardo kat pa hogre somda ai ju hograge saba lura ka thengna se mayam Safu ki kami am sabu lura ka. Hawni. Sinma ore mayam. Ado nang asi kiti matang kita loisan jaba tare. Ma. Kay doroge.